ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯤꯕꯁꯤꯡ ꯐꯥꯗꯨꯅ NSA ꯄꯥꯟꯅꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯐꯥꯒꯠꯄꯁꯨ ꯍꯧꯈ꯭ꯔꯦ Cookie Chip Association Technopol District na Imphal More Lambida matam kaktaba economic blockade chathagani tauramba adu Minister Let Pau Hawkip ka wari sanaraba matungda yanaba purakpadagi handokre STD CM ki demand maram chabi issue amani issue asigi matang da lengang na India ki Prime Minister amadi Union Home Minister da kayarak hana taksin ban laikre haina Forest Minister TS Biswajit na phongdokre Economic Development Free Movement of Peoples and Commodities haiba mifamda Minister Let Pau Hawkip sarkia kre more lambi paringda AR na Section bagi namada gari sing check to bagi matang da wafam kaya puthok na duna khanakre amadi signboard ta chandal amasung Technopol tharamba sing muthakre numit tarani ki manung da DC amasung SDO kaksing suspend tawdrabadi khongjing sangsilagani haina matam thakre Krumzari Times of Manipur ki numidangi pau mityang tabiri basingbu taram nokchari Hauzik mapong oi papau All Manipur Tribal Development Grievance Forum hairiba forum asi karino kanano haiba sukhang khangdaba forum amani National Highway da economic blockade tawba asi Supreme Court na suyade economic blockade sathari basing Faduna NSA pananaba Manipur Police ki makok thongba singda pautak pikre hairi Chief Minister N Birena phongdorakhibagi matunginadi All Manipur Tribal Development Grievance Forum assisted asida amukta phauba maming tadri Imphal Head Office oi hairiba forum asi kadaida leibanu haiba su khangde MZ Naregas ki oina Tribal money natraga general money haina khaidok pasu leite National Highway the economic blockade tawba haibasi anti national oiba thabak oibana blockade chathari basing phaba haibasi lona su yai social media amadi media da leiri basing na su issue oigadaba pausing hapa matamda loop adu karamba loop no haibadu khangdolaga pau phonghaningi haiki nakalamaramda TOMTV na phangba paugi matunginadi ngasi National Highway the economic blockade tawba chathabani haiba mioi khara police ki kangbona phagat khre hairi Cherak asta National Highway 37 ki Tamenglong district ki manung chanba Kaifundai outpost yauna mafam khara da highway patrol police ki kangbuna lambi da lakpa gari sing da pam da ba thoktok sing thoktana ba ngak sen bagi thabak su akan mamong da sathari haire Imphal More Lambida All Manipur Tribal Development Grievance Forum na MZ Narigagi thadokpham thokpa senpham sing matam sana thadok tabagi mayokta kaukhiba blockade ta Cookie Chip Association Technopol District na Imphal More Lambida matam kaktaba economic blockade tauragani lauthokhrabagi matungda ngasi nungthel Manipur lenga ki mihut TAN Hills Horticulture Soil Conservation ki Minister Let Pau Hawkip ka wari sanaraba matungda yanaba purakpadagi Technopol District ki oina economic blockade asi handokle haina Cookie Chip Association Technopol District ki President LS Saikhozang Baitena Phongdorakli Wafamasi ngasi Moreda leiba Hill Tribal Council ki Conference Hall da pangthokiba paugi mifamama da phongdokhibani makna makhatara dona hai lenga ki mihu TAN Hills Horticulture Soil Conservation Minister ga Wakatloi singa mifam ama phaminaraba matungda numit mangani ki khutsuman phangan batanatana makhatana phangpham tokpasing matam chana phanganaba hotnagani haina thajaba pibadagi economic blockade adu Cookie Chip Association Technopol District ki oina Imphal More Lambida blockade kom thokle haina aroibada phongdorakhibani andagi MG NRS government gi ekoi 5 days gi panghokre aduga ngasi government side gi Let Pau Minister TN Hill mana ekoi CSO mayam da assurance people sida mathang gi ekoi MGNRs gi wages oyo material oiro thuna thado gani haina assurance people da ekoi Technopol district gi
CSO apex body mayamna ban endorse to do ngasi ekoi thadok kre withdraw to kre na phongdok jani ni. Thank you. All Manipur Tribal Development Grievances Forum na MJ Naregas ki pithok tana ladiba senpham pithok tabagi damak National Highway singda blockade chawgani haibasi miyam gi yenglaga handoku pithok triba senpham sing pithok naba hotnari namphuda tawrabadi lo lairi haina Transport Minister Kasim Basum na phongdokre wafam sing ase sanjen thongda leba minister gi office ta Home Department yauna mari lainaba department singi official kayaga loinana meeting tauba loiraba matungda pangthokpa paumi singa unaba amada phongdokhibani paumi singa unaba aduda minister na BJP ne luchingba lengak ase lakpada state as the law and order ki phibam phagalaktuna ban namade blockade ki wakhalon mangkhrabani tanphamasda blockade tawgani haibasi laibak thibani taliba demand sing phanghanna ba hotnari adubu apamba amagi damak miyambu wahanbadi yaroi pithoktana lairiba MJ Naregas ki senpham khara so finance department gi thadoktuna treasurer da lairabani loinana lemhauriba asida financial year gi mamangda pithokani paliba lengak asi ban amani blockade ki mayokta leiba lengak amani sangai festival gi matam naksal alaba matam asida blockade tawgani haiba asna festival asibu saruk ya bala kadaba kayada nungai tabu wakhalon khalhale malem gi thakta maming leraba festival asigi masak thihan gumsi karigumba namphoda blockade tawrak labadi lo leiri lo gi lokhat pham thokpa thabak lokhat kani transporter union singasi hanagum pot pubiyu police na jackson na ngak seli loinana blockade tawriba singnasu handokpiyu haike amaromda yamna thajaba yaba paw amagi matungina hiramasiga mari lenana miyo charuk police na detain tawkhre hairi hojik si mamangda akhoi ban blockade mayam lering sida nungai na manibu anwa ha leibam dam sida sikrisuna de haiwana de siguma problem si akhoi the table the familiar ga loisin naba akhoi na masi ayuksi appeal dozabni lagriba akhoi festival khwaidi chawba shanghai habsi international level chalga mayam si foreign de ge moe lakni habsi phana yamna akhoi da acknowledge tarokre ado moe lakna ba habsi samshabse akhoi katna khonna nu le sida akhoi Manipur sida amoga blockade le re habse akhoi sida su yamna phajada ba message ama chatkatabni. All Manipur Tribal Development Grievances Forum na None amadi Tamenglong District Ladiba Authority amadi CSO Singa Karigumba Hiram amata da Tanaram dana Kauribe Economic Blockade SC Khopum Area Villas Authority Council Nungba Area Villas Authority Association Khopum Villas Authority Kaifundai Villas Authority amadi Longmai Villas na Saugat Loi Haina Lup amadi Khulgi authorities sing asigi chairman amadi chief sing na khutyak piduna thadorpa zero lamana khangalakli zero less na makhatara duna miyam truck transporters association amadi CSO sing da khangalakli madudi Villas authorities sing asina konbe area sing the economic blockade assistant na roy masida pamdaba thodok sing tholak labadi madugi aphapata khudingmak AMTDGF na pugadabani amade National Highway 37 da sathok sasin tawbada makhal amatagi khudong chadaba thokhanba yaroi haina section warol thamlakli ADC ki watok waroisin purakna ba ex ADC members Forum Manipur Sem Kibagaloinana ADC's elections Mikhal Pangthok Triba Phauba ADC's staff recruitment lobidana ba lenga ki pungning chingsalakli hiramasika mari lenana ngasi singmai rongda laiba ADC babanda Pangthok ki ba pawgi mi phamamada ukrol gi hanagi ADC chairman oiramba Yaronso ngalungna haikibada ADC ki aroi batam asi English singani kungi November kuntrada dissolve tawkre sahi ani asida ADC ki Mikhal Pangthokani haiduna kayarak thajaba pikhrabasu ngasi phawbada thabakta onthoktana lakli maramasna local self governance amadi democracy bu ngakna lakliba November kuntra asi phawgi manungda ADC ki election asi athuba matamda pangthokpiu ADC sing makhada function tawriba teaching amadi non teaching staff awatpa ngakta ngaire awaba asi mayok nariba sing asi forum nasu
mayek sengna khangi loinena yamnamak tangai fadana hairiba ahangba phamsing asi mensinba matam oire adumakpo ADC election pangthoklamdana hairiba vacancy sing asi lengakna request tobigano 15 finance commission lisingani kunmathoi kunithoi grants ki ahanba proposal gi installment singso mamangi caretaker chairman da pisin khiba laikre adubo laibak thibadi hairiba proposal adu override taunaba anoba proposal ama amuk thagalakpa asini authority hairiba anoba proposal asi grant pibiganu loinena hanigi proposal ado chatna hanbiyu haina makhata rakhi akhoi gi 2021-22 gi 15 finance fund se akhoi gi caretaker chairman haina thameba May 17 2001 da gi hauna gi 2022 phau August ko phau se caretaker chairman gi matam da 15 finance first installment se lakpani 15 finance fund se tight and untight grant leba Labosi akhoi gi matam da lakbaga nahan March 31st March 2020 da asi release to big dabani but government has not released the fund so far adu in now the caretaker chairman so loi mak thokre caretaker chairman system has been recalled ko aduga akhoi le da matam da hoje ki tribal affairs and his koina proposal si loi mak change to thokraga nokoina implement togen toiba aduna khoina pambadi nahan caretaker chairman gi matam dat lakpo pot ni na asi khoina proposal pi khibudu atu gi as per the proposal we have submitted by the caretaker chairman tirun caretaker chairmanship atu gi da implement to biru haibani mitai maitai bo scheduled tribe list da Chanabagi issue asi yamna maram sabi issue amani issue asigi matang da leng angna India gi prime minister amadi union home minister da kayarak hanna taksin ba laikre haina forest minister TS Biswajit na phongdokre wafam asi coordinating body on scheduled tribe demand committee gi meeting makhada tongan malup kaya gi mihut singna sanjen thongda leba minister gi quarter da laktuna mitai maitai bu ST list da Salhanba mathau taba recommendation center da thabiyu haiba demand sing yauba memorandum pisin ba lakpa da phongdokhibani Minister na makhata duna state asta leiriba BJP na luching balengak asna hek leirakpa matamdagi hauna lamdam asigi miyang gi damakta thabak kaya tawduna lakli loinena housing su maitai phurupu kananaba sangsileba ST gi demand asi mahaki maikai dagi su saugatuna lakli maramasna center recommendation thabagi wafam asi mahaki maikai dagi su chief minister da amuk hana taksinduna athuba matamda thahanaba hotnagani haiki reject or panate ignore or panate the amisada same thing chali rajnath jo ku same thing chali round of the kanoje koi honorable chief minister ne luchinga ka koi ai chat pa yaw jarur bani arada dum tawroi habam ta lekte aphabu orgadi amada songna roi da kaina roi da orgadi tawksi haba because maram the northern states da particularly Manipuri ji yam ethnic group ki yam ba ada language adagi magi culture kan ji yam bani na akhoi de nga letana amagi chu irang thoposi sunglep lepte Manipur ja aduna land of the issues na akhoi hainari bani akhoi na aduna sigi posima aduna akhoi na ju henjena ngang su hek yada ba koma simukla ne henjelu bada hekwalu bada ko amana te reactive to oiba to react to ngai oibani na akhoi na ju am kan yak launa statement pi bada sumbo oiroi State asida ngasi miyoi ama nauna COVID positive oiba thengnakhre atopa ama sulai state asida gi phagalakuna naungda discharge tawkhre COVID-19 command control room amasung IDSP degi thadorakhiba cherol sing gi matung ina ngasigi oina sample chamga kunithoi test tawkhi maduda miyoi ama nauna COVID positive oiba thengnarakibani positive oikhiba miyoi edu Kakching district tagini masigalone state asta hojik phawada COVID-19 positive oikhiba apunba masing lakh ama lising kuntrama panga chanipan marpho manga sukre hauze active case tara manga lairi amaromda ngasi nauna discharge tawkhiba aduga tharaga state asigi oina COVID laisadagi phagalaktuna discharge tawkhiba apunba masing asi lakh ama lising kuntra taretka chatchat kunithoi yaure phagalakpagi changna chada marphutara nipan dasmik mari mangani amaromda ngasi sumiyoi amata lachat asna maram oiduna mi siba thengnakhidabana sikhiba apunba masing lising aniga chama nifuma pandagi hengatana lairi Makata papa pizza jenga da break amtang lawzari Luang cab services na cab waiba madi self drive service ke khudong chaba pijari lohong bagi kanya pu bagi akhanaba gari su waibi be yagane khudong chaba silopi na bagi namak call na traga online gi khuthang da book to bi yagane ai khoi contact number 9233123547 website
www.cabs.luangservices.com. Hena kupamurol gidamak aikogi Instagram page luang_cabs follow tokshin biu. Adom githawal gidamak Luang Cab Services. Break ki matung na makata pa pau pizari. Kaksingi SDO SDM Okram Sandyaranina chahi asigi October 6 thokiba notice amagi matung inna Kaksing subdivision asigi jurisdiction da Janjal amasung Technopol district haina ming thariba sing nimit taret ni ki manungda lawthokadabani haina khangan khibagi matung inna ngasi DC Kaksing Soborjit Salam amasung SDO Kaksing anina luchingba kangbu amana police personnel singa loinana muthat khre hairi nakalamaramda DC Kaksing amasung SDO Kaksing na sathakhiba thong adobo tribal Right Protection Committee Chandel amasung Technopol District ki maikaidagi akanba mongda yaningdaba phongdokpaga loinana numit tarani ki manungda DC amasung STO Kaksing suspend tawdrabadi khongjang changsilagani haina ngasi numidang mall noida pangthokpa pawgi pawmi singu unaba amada Manipur lenga ki pukning chingsilakli pawmi singu unaba do the Tribal Rights Protection Committee Chandel amasung Technopol District ki Vice President si Rumthang Martina phongdorakpada Chandel amasung STO Kaksing na chahi asigi October 6 ta thokiba notice amagi matung ina Kaksing subdivision asigi jurisdiction da Chandel amasung Technopol district haina ming thariba sing nimit tarit igi manungda lawthokadabani haina khangan ki notice adubu yaningdaba phongdokpa oina Manipur lenga ki CM amadi Lakpau Hawkip Minister TN Hills SS Olis MLA 41 Chandel SC Revenue Department ki Commissioner Chief Conservator of Forest amadi Kaksing Technopol amasung Sandel ki Deputy Commissioner singdasu memorandum amamam sahi asigi October 12 pisinki memorandum adugi matung ina Technopol district ki chingkhong singda khundari ba chingi khul sing asi matam kaya gi mamangdagi Hill Areas Village Authority Act na recognize tawduna lakpani khul sing asigi khunja sing na Hill House Tax sakhat thorange senpham sing amadi Administrative Affairs khudingmak khul sing asina hek lerak padagi Chandel amadi Technopol gi Deputy Commissioner singdagi phangduna lakli khwaidagi nauba mikok thiba amasung electoral roll dasu khul sing asi Chandel amasung Technopol district ki manungda lei haibana simga wafam sing khanghan ki Phibam asi laina laina ngasi DC Kaksing amsung STO na signboard ta Chandel amadi Technopol haina thabasing muthatliba asi Manipur da Kanglup ki irang thohananaba sinbani haina laudaba ngamloi manamaduna DC amsung STO Kaksing gi mathakta lengang action lokhat pi haiki pawmi singa unaba do the Tribal Rights Protection Committee Chandel amadi Technopol district ki President AK Maringna phongdorakhibada Technopol amasung Sandel district singi manungda lairiba Molnoid area da ngasi DC Kaksing amasung STO Kaksing na Technopol amasung Sandel haina ming tharamba sing muthatlam khibagi thong asi committee gi maikedi gi arkan ba mawngda yaningde thong asi makata na hairi ba bafam asida sathabiganu ngasidagi nimit tarani gi manungda DC Kaksing amasung STO Kaksing bo suspend tawgadabani karigumba committee na taliba demand asi lengak na tabidrabadi committee na makhal makha kaya gi akan makhongjan kaya changsilagani maduda thorpa apaphatagi teksak punamak Manipur lengang nakpugadabani haike Honorable CM amasung Revenue Commissioner da ehoina Tribal Right Protection Committee na memorandum si 13/10/2022 da pirame adugi matungda press release 22/10/2022 da torame masi gumba thodok thorak pasi hoi Manipur da leibin nariba khurup sing ki marakta sagat liba tawra ibam mayam se sum jengu bada communal thok nangai nena khalle suspend tobi da taragadi ama the makoi ki matakta suspend si thambi da taragadi akoi makha ta bata akoi ki hairiba organization akoi Tribal Rights Protection Committee na akan ba agitation sathagani loina na masida amang ata thurpa amadi asoba pan thurku matamda government na asoba daita lobi tabani haibase koi yamna akan ba safu mata koi masi phungtuk chali Lilong Kunau the Welland Haina Mington ba Rhymes Teachers Training Institute ama hangdokre thoramadu da athoiba mithungoi na saruk yakhiba hanige AR Imphal ge announcer ke wahengbamna
अफबा खुनाई अमगी दबक महैरोय सिंबो पिकलिंगैदगी हौना सेमगटपा मतम यौरे हाइना फोंदोखी माकना हाई ngasi hangdokliba teacher training institute asna NEP lisingani kunda yauriba childhood education da mityang thamduna chahi ahumdagi hauduna angang singbo takpi tambi bada chauna kana ba piragani haiki ozagi sinphamda janglaklaba singna kathokpaga loinena angang singbo mapung marai phaba mi amamam oinana mohotna biu haiki thormadu da MD Hussein Ahmad na thoram mapu P. Rajendra Maitai, former SPG trainer, PMO, Itan Maibam, social worker, Amadi, Haji Abbas social worker, na Akhana Bamithunglen Singh Oina Sarukyaki. Institute Asigi Chairman, Nungland Lowang na Makhatana, course kaya hapchinduna, Oza Singhu, training mapung Fana, Panganabaki Pandam Tambagaloinena, BPL gi Makada Labor Singda, Lemna, Tamhangani Haiki. Lamdamasta economic blockade Kobana, Lamdamasta Lady Bamipung Kudimag Awaphamda, Tahan Badanatana, Lamdamasika Summit, London Town, Saitang Amapiri, Asigum Laba Lamdam Amagi, Lifeline Oriba National Highway, Things in Duna, no mother sang Tabajaba Potlam Kaya, Lamdam Masida, Lakhanda Bahibasi Supreme Court Nasuyade, High Krabani, Manamaduna, Lanai Dabi Karagi Damak National Highways in the economic blockade Togduna, Miam the Awaba Taitang Pangaliba Amadi, Lamdamasika Summit Londa. Singnariba Singi Matakta Aingi Oiba Action, Lokat Pinaba Kanglai Pak Kan Baluf, KKL ki General Secretary, Nang Mayrakpam, Luangna, Kutyak Piduna, Ngasi City Police Staff, Aiba Gerald Ama, Tazin Krehairi. Tasigi Tang Tara Pogi Manunda, Center da Kaithorakraga, State Langana, Tadok Tana Tamliba MZ Narega, Senpam Sing, Tadok Trabadi Miyangaluna Akan Makongjang Silagani Hairi, Nasi Porompata Leba Pansite, Babanda Manipur State Pansite, Padisat Sinduna, PRI Singi Oina Mi Pamama Pamlaga, Tungan Bawarep Kayam Sulau Cray, PRI Singi Mipam Loraba Matung Pangtok Papamu Singu Unababanda, Manipur State Pansite Padisat General Secretary, Nongmai Them Jadumanina. Center na Sahi Asigi Zungi Tangkulum Doida MJ Narega ki Kuchuma Lupa Crore, Sachet Kayang Kaitaruklom Kaitokre Aduga, Hausik Lupa Crore, Samatabak Kaitoktuna. Lady, Ministry ki Chatna Kanglon Matungina, Center na Hek Kaitor Paga. Kaitokadaba Senpam Sing State, Lengakna, Pazin Duna Tamliba Karigino, Hiramasiga Marilena, Sahi Asigi August Kitangkuma Panamadi September Kitang Taramarida, Marilena Basinga Chepi Duna, Kangan Kiba Lakre Adubu, Tabak Oina, Pangtorapati Laitre. Kunja Singi Lam Saukat Hansi Hairaga, Kunja Singi Miyamna, Suzaba Tabaki, Kuchumal, Lengakna, Pitok Taba Asiyaning de Karigumata Sigitang, Tarapaugi Manunda, Lengakna, Pitoktana Tamliba Senpam, Pitok Trabade, Job Card Holders in Yauna, Miyam Galwenena, Akan Bakongjang Silagani, Lwenena, Taruk Suba General Pansite Election, Taudana, Lairiba Karigino, Atubada Tabu, Haiki, Amaramda, Paumi Single Unabadu Sarukiakiba, Infal Iski Adaksha PB Molana. MZ Narega ki Senpam asi Kuchumal ki Chada Humpu Aduga, Material Cost ki Chada Nifuni, Kuchumal Pitoktana, Utilized Certificate Tadan Lady, Maramasna, Yamlaba Material Cost ki Senpam Singsu Laktana Lady, Tanpamasta Lengakna, Atubada Akanaba Meeting Sangbiduna, Kunjasingi, Waraga, Miyamgi Awaba, Miyamgi Awaba Asikok Hanbiu, Panchat ki Sel, Tadoktana, Miyamgi Kuchumal, Lengakna, Pazinduna Tamba, Haibasi, Miyamgi Right, Matpani Haina, Makatana Fondoki. November ki tang tara phabugi manungda hairiba wages ki paisa se thadok pidaba taragadi aikoi job card holders sing amadi rural area da leiba praja sing loinana aikoi democratic oiba khongjang aikoi makhal makha kya gi sanction janaba Manipur state panchayat paisa aikoi phirep logjare aduga masiga iroinana aikoi mamangda haijaba tare aikoi honorable aikoi minister da aikoi gi election pangthok nabagi tama September gi tangara mari amadi mamangda August ki tangkuma panda aikoi se mathang thadana aikoi election tawina ba amadi pesa thadok pina bagi tama 56 crore si athubada thadok pirakanda aikoi gi material si aikoi thadok pinaba Manipur government na kari hai aikoi miyam gi mutsingna wari basi masi amukdang khangbiri haraga wages athubi matamda aikoi gi state panchayat parisad ki
अखोई सेक्रेटरी ना हाई की बसुमाइना नवंबर की तारीख 10 भोगी मनुंगदा वेजेस थादोकपियु वेजेस थादोकपिदब तारगदी अखोइना ngasi phamiba mifamsina अखोइना वारेप मयाम अमा लौजरगा अखोइ खोंजंग मयाम अमा हाइबा तारे अखोइना पंचायत की मरमदा अखंगबा अखोइ सीओ सिंह अदुगा अखंग अहि तानरा जरगा अखोइ अचौबा मिफम अमसु अखोइ फमजगनी मियाम की चखाव पुरीब लौमी सिंगी अवाबदा लेंगाकना मतेंग पांगबिद्रबदी फाउ थाबगे सिनफम मुतखिबा याई हाइना ऑल इंडिया किसान सभाना मिपाइबा फोंदोरकली वाफम सिंग असि कोनुंग ममांगदा पांगथोकपा पांगमी सिंग उनबा अमदा सभागे जनरल सेक्रेटरी बीजी कृष्णनना फोंदोरखिबनी लौमी सिनमी अपुन बलुकी प्रेसिडेंट मुटुंग चोरामनी मणिपुर लौमी मरुकी प्रेसिडेंट शरद सलाम मणिपुर फार्मर जॉइंट एक्शन कमिटी की प्रेसिडेंट KSS सांतेसु यावना पांगथोकिबा पांगमी सिंग उनबा वांगांगलदुना बिजू कृष्णना ngasi ayukta lawmi singai luchingba sing yauraga imphal iski top awang laikai laukon da hojik oiriba phibam yangsenki laukon aduna khudam oiraga hojik oiriba manipur gi laufam gi phibam khangbaga loinena lawmi sna thengnari ba awabadi khangle iril turel mapan da leiba laufam phawba laupan bangamdaba haiba adu laibak thibani tanpham asida lengakna khangsin usinaduna leibana lawmi singda hena wahalle lawmi singda चारोक अमदा लेंगाक न लुपा लिसिंग कुन मंगादगी तादना सब्सिडी पीबगी तंगाई फदबा अदु लई मणिपुर लौमीसिंगना लौ उबदा सेंदोंग लैरक्तबना लौ उबगी थबक असे नमदुना तोकहनबगी फिबम असे यौरबनिना लेंगाकना तसेंगना लौ उबदा थवाई यावबा ओइरगदी हेक्टर अमदा लुपा लाख अमदगी तादना कंपेंसेशन पीबियु हाइन हाइखे We will at the all India level also we have at the ministries which are looking into the northeast, the agriculture ministry, we will bring to their notice the sorry plight, the pathetic situation of the paddy farmers here. So this is, I felt, though I am leaving today, I felt it is something very important to communicate to you through you to the people of Manipur, to the rulers of Manipur, the political leaders. And I think the three organizations here with a memorandum with of our demands will meet the members of the assembly in this region, will meet the agriculture minister and give the memorandum. If that is not, they are not doing anything about it, they will surely, I am sure that they are going to take up protest actions. Warong drugs ki manung chananga si Range Forest Officer Modbung Range na luchingba Kangpokpi Forest Division amasung District Police ki apun mati mamana Kangla Tombi Kangpokpi Reserve Forest Hill Range ta tharamba popi pambi sing yan tatuna manghan kray Tim aduna Hill Range atuda ekar tara pak chawna tharamba popi pambi sing yan tatuna manghan ki hiramasiga mari lenena Range Forest Officer na FIR ama lokhatuna makhatana aini oiba thabak lokhatpa hokray lonena makhatana popi cultivation tawramba mafam sing makhatana thidoktuna manghan bagi thabak paikhalagani hairi panbayai Kangla Tombi Kangpokpi Reserve Forest asi kumjali sing mga samapan humphuni panda Manipur lenga ki order number 55/10/ humphuni pan amagi matung ina Reserve Forest ni haina laukthokibani amako break amata galozari ईश्वर भैरमगा इसागे लाइबक फबो ओहिनबंगम जंत्र मंत्रदा हई सिंगलबा खंगलबा बाबा मूसा खान लुहोंग खोंगदोंबदा युम पानबदा अपनबो ओइबा कारबार यादबा थबक मफम नातै चादबा इमुंग शांति लेतबा नारी तिनदबा मतै मनाव खतनबा साउनबा मीगी पोसेम जादू अना लायोंग खंगदबा नुपी अतोंबीदगी गाथोकनबा मचा फंगजननबा अंगांग लेतबा लेहनबंगमी सेंदोन कोनबंगमबा इचा इशुना हाइब इंदबा इमुंग मनुंग तिनबा यादबा मनी ममौ चानदबा अमुक्तंग लाक्लगा तानबियु अदोंगी कानबा फंगनी पुनमक अफवा पुरपंगमबा बाबा मूसा खान Hatta opposite oil pump near public hospital. Contact number 9863831004.
Break matungna taram nokchere medi makata ba pausingda Zelerang United Front ZUF da nauna changla krava cadre singbu front asna taram na okre front asta khulai ga konana NNC FGN ki Lieutenant Achem Newmi amadi second lieutenant Chuan Bamlung Kame Anina Changlak Pada Harau Tiam Opaga Loinana Taram Oki Fran Asigi official Oiba Kanglon Singh Pangthok Laba Matung da Keder Ani Asibu Fran as the October Kumapanda Lausile Haina ZUFK Secretary Information and Publicity John Pamena Kutyak Piduna Tador Cherola Pongdorakli Cherolas Namakatara Don Hai Madudi Jalarong political issues sing asi Matam Pumbagi Oina Loisinba Matam Yauri Haina Pongdorakli Economic Development Free Movement of Peoples and Commodities Haibe Hiramasiki Matangda Deputy Commissioner Technopol na Koba Mipamama ngasi TAN Hills Minister Let Pau Haukipna Mayay Tangbal Lodana Moredalay by Hill Tribal Council ki Conference Hall da Pangtokre Mipamaduda Technopol ki DCIS Ranjan Yumnam SP Technopol B Golimang Customs Preventive Force More SP SK Gangte Additional SP Operation Premjet Yumnam DFO Technopol Zisili Amadi Moreda Laiba Tungan Ba Trade Ki Best Organization Sing Morega Civil Society Sing Amadi Imphal More Lambida Jeliba Gari Kaya Association Singi Mihut Sing So Miphamadu da Sarukyaki Lonena Technopol Laiba Kunsuba Assam Rifles Amadi Moreda Laiba Manga Suba Assam Rifles Ki Mahut Sinduna Major Amanchu Sarukyaki Miphamadu da Kodeng Thabida Laiba Kunsuba Assam Rifles na Lambi Sathok Chasinda Miyam da Awaba Piriba Adugi Matang da Puthok Laduna Khanaki Amadi Wapam Kaya Masu Fongdok Naki, More Lambigi Kudeng Tabida Laiba Assam Rifles Check Posta, Manpower Yamna Watpa Madamna, Check Tawada Matam Kaya Amachanghali Amadi, Garigi Check Sing Set Asi, Masing Hengat Haningi Haina, Fongdok Naki Amadi, Passenger, Goods Amadi Private Vehicle Gi Check Tawpam, Tongan Tongana, Tamaning Bagi, Mot Kaya Amasu Fongdok Naki Bagaloinana, More Infal Lomdagi Putorakpa, Pochai Sing, Mapung Pana, Gari Sing da Ating Balaitana, Puba Yahan Bina Wapam Sing Sutamki, Infal More Labida Lady Batongan Tongan but check posting Masing Yam Manba Asida, Impal Dagi, More Jankiba Amadi More Dagi Toki Batongan but check post Amamam Kaidoktuna, Tamaning Bagi Apamba Supongdok Naki. Technopol District ki SP na Phongdora Kibada, State Government ki Athing Balariba Cotton Textile ki Product Sing Electronic Items Sing Amadi FMR asi Manipur Government na Thamliba Athing ba asi Komthok Labadi Miyam ki Awaba Mayok na Roy Haiki Chamber of Commerce ki Maikay ki Phongdora Pada Mizoram Dadi Trade asi Yam na Phajana Chathari Adubu Manipur ki Oinidi Business Sing asida Assam Rifles ki role asi Phajaba Watpana Business Tawpada Awaba Oiri Asum Tauragadi Manipur business asi Mizoram Lomda Oina Mayon on Kiba Yai JST Pairaga Purakpa Potlam Sing Paubada Athing ba Piriba Asna Maram Oiraga More Town asi India Natabaga Chapmana Haina Fongdoki Lonena Myanmar ga Thangnariba countries Thangmai Ngakpigani Thailand Amadi China Singi Trapped Loina Makhokre India gi More Maikai Khaktada Mangaire Masi Athubada Haunabi Masi Athubada Hauhanba Mathau Tai Haina, Wapam Kaya Masutamki, Mipamadu the Sarukyaki Basingi Maratagi, Pukatnara Kraba Wapamgi, Matung Ina, Dimapurgi, Langway, Laubadadi, Moredagi Langway, Laubana Acha was Senpam Ama, Ketnaba Laibana, Moredagi Langway, Pubamatamda, Atingba, Pidanaba Marilay never securities in the Fongdoki, Amaramda, Kunsuba, Amadi Manga Suba Assam Rifles Kimahut Sinduna, Sarugyakaba Major Amana Pongdora Kibada. Miyamgi apamba badi miyamgi wakat sing asi Assam Rifles ka Hair Authority singda khangalaba matungda miyamda pakum piraki haina makna miyamda thazba piki Government Medical Officer sing natraga healthcare professional singda suti Pidanaba Nagadan Lengang State Health and Family Welfare Principal Director Chief Medical Officer sing amasung Medical Superintendent singda akan bayatang tawthakre Khongthang asi staff singna makhoigi thabak tawbadagi pothabagi matam chahi humphudagi humphuni thoida hengatna ba taksinduna haukiba October thagi tang 19 dagi hauduna Nagaland In Service Doctors Association Nidana matam kaktaba strike sangsilakibadagi laukhalakibani Nagaland lengakna thokiba order gi matung ina government medical doctors singna makhoigi mathau pangthokpaga mari leinana I pau sing miyamda phongnawa
ngangbsu yaroi hairi loinena lenga ki order asibu thawaidabasingi mathakta disciplinary action laukhatpada natana no work no pay gi niyomda doctor singi thagi tolopsu kakthagani hairi Imphal gi takyal kolom laikai de leiba kindergarten Montessori school gi principal Dr. Longjam Dhaneswar bu ngasi Guwahati da pangthokpa 13 suba school leadership summit Bhivanta by task ki thoramda exemplary work in the field of school education gi mana khusinakre mana adu Assam lenga ki skill employment and entrepreneurship ki principal secretary Dr. B Kalyan Chakrabarti IS na Dr. Longjam Dhaneswar da khusinakibani pangthokkiba summit adu da lebak asigi masak naibi school kaya gi principal yauna mahi masingi lamda thabak toriba maru oiba miyoi kya su sarkya ki hairi Zeribam da Kalinagar Brothers Union linkhatkibagi kunthani palak suba foundation degi thoram Zeribam gi Kalinagar da pangthokre thoram adu da retired GI Pramotes Dasna chief guest retired teacher Sukumar Chandana President Amadi Social Worker Noni Bordhan Khushik Chanda Amadi Bikram Dasna Mathang Sitna Guest of Honor Sing Oina Sarkyaki Salai Apunba Lamjing Lupki Lamjing Maira Oirambi Masagi Jahi Samaga Supna Ani Hairak Pada Laikhidrabi Yumnam Ongbi Ima Angobigi Chahi Ani Parakpagi Mapok Kumondangasi Salai Lupki Head Office da Pangthoktuna Laikhidrabagi Mitam da Hekat Laikat Tamduna Ikai Khumdab Utkre Thoramadugi Saruk Amo Oina Hop Hom da Lairiba Angang Nupi Masa Tara Nipan Amadi Ahal Oirabi Nupi Tarada Kambal Singh Ningol Chakobagi Khudol Tambagaloinana Chaklen Amsu Saminaki Thoramadu da Sanulalgi Advisor Ima Ibethoina Phongdorakibada Ahal Laman Nupi Angang Singbu Nungsiba Luna Taubiba Utpasi Sanulana Asuki Matik Makatana Su Mateng Pangkigani Amadi Nungai Zai Haina Phongdoki Loisla Kodamore Bapa Mohana Pizari National Highway the Economic Blockade Chachari Basing Faduna NSA Panduna Manipur Police ki Makok Pananaba Manipur Police ki Makok Thong Basing the Chief Minister and Berana Yatang Pikre Amadi Pagat Pasu Hokre Kukisip Association Technopol District na Imphal More Lambida Matam Kaktaba Economic Blockade Chathagani Tauramba Ado Minister Lat Pau Hawkip Kawari Sanaraba Matungda Yanaba Purakpadagi Handokre SDCM ki demand maram chabi issue amani issue asigi matang da lengang na India ki Prime Minister amadi Union Home Minister da kayarak hanna taksin ba laikre haina Forest Minister TS Biswajit na phongdokre Economic blockade free movement of peoples and commodities haiba mi phamda Minister Lat Pau Hawkip Sarkyakre More lambi paring da air na Seksin bagi namada gari sing sekto bagi matang da wafam kaya puthok na dana khanakre Amadi signboard ta chandal amasung technopol tharamba sing muthatkre numit tarani ki manung da DC amasung STO kak sing suspend tawdrabadi khongjang sangsilagani haina matam thakre Ngasigi Times of Manipur Pizza Numidangi Pung Mapan gi Pau Matang Selection Zare bit yang tabi de Simbu amana khorum zare